Tamelong District ki Tausem Police Station na konba new Kaifung Daida ngasi ayuk ZUF Amadi Nscn Oiramgani Haina Chingnaba Lalhoulup Anigi Marakta Nongmei Kapnakhre Haidi SKTV na fangba paugi matung ina thogdok adu ngasi ayuk pung nipan makhairom tarakpa aduwaida Tausem Subdivision ki makhada leiba new Kaifung Daigi National Highway number 37 gi area da thokibani hojik fawbagi oinadi thogdok aduda asok apan yawbagi paw fangdri adubakpu nongmei kapnaba adu ikhang khangowdaba maongda chatharakiba maram namba famadugi khunja sing tongan tongan ba gari singi mateng lawraga safagadaba bafam singda chenaki haida pawasina makatari panbe yabadi hokiba matam kharigi mamangda su none district ki manung chenba mafam kharada ZUF amadi Nscn anigi marakta khud thoknaduna ZUF ki kadar ama laikhidaba yawkhrabani